Indo Myanmar border ki Manipur ga Tainaba paringda kilometer 8.2 fencing Touba Loire. Border fencing ki paringda lambi sembagi thabak chathari haina Ministry of Home Affairs ki report amana hairi. Kumja lising aniga kulhumdoi kumja lising aniga kunmari ki Ministry of Home Affairs na puthokpa annual report amana hai Indo Myanmar border ka Taina na leiba Manipur ki border town Mori da kilometer 8.2 ki saruk asi fencing Touba Loire. Border fencing loiraba saruk asida haujik lambi sembagi thabak chathari. Thaurang asi ngamkhai lana logi wangmada chatharakpa thabak thoram sing security force na mapung fana lakshin ba ngamnaba paikhatlakpani hain paikhalakpaga loinana reason asida security force na chatharakpa patrolling ki thabakta hena mathau hapnabane. Ministry of Home Affairs ke annual report asina makatana hai kilometer 8.2 fencing tawbagi thabak asi border road organization da sinakibani amadi housing su sambal khabagi thabak akanba mawang da chathari. Panba yabadi India amasung Myanmar ani ke border asi Manipur yauna India gi state marita lairi amadi apunba asangbana kilometer amaga chatruk nifumdoini. Indo Myanmar border asigi kilometer 150 gi saruk na Arunachal Pradesh lairi kilometer 135 gi saruk na Nagaland da kilometer 110 na Mizoram da aduga kilometer 439 na Manipur da lairi bane. Apunba border paring asigi kilometer 1,939 da demarcation tawba loikre. Masigi mathakta Arunachal Pradesh amasung Manipur da kilometer amamam sangba hybrid surveillance system pilot project oina paikhatpa haukrabani. Hybrid surveillance system semgatpagi thabak asi Assam Rifles da scenery bane.